Ahanbada maruoiba pau Manipur Police Forest Department amati BSF ke punba team amana Mapithel Chingsangda ekar nifumanga romda tharamba popi pambi sing yantatuna mangan kray popi thabada chenaba miyoi ani phagatungam kray Security Force na Kangpokpi District ki Tingkai Khulenda ti bahumbagi thabak chathabada khutsukulai kya marum phagatungam kray Amadi, Singzamay Mayingbam Laikai de Laiba ICICI Bank ki Changfam de Laiba stair da, Sakang Dabasing na high explosive 38 hand grenade ama thamzilam lay.